ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯅꯧꯕ ꯁ꯭ꯇꯥꯏꯜ ꯑꯃꯅꯦꯕ ꯁꯤꯗꯤ ꯑꯃꯨꯛ ꯋꯥꯡ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗ ꯈꯔ ꯃꯤꯛꯁ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯑꯩꯅ ꯉꯁꯥꯏꯅ ꯑꯉꯥꯡꯅ ꯗꯇꯥ ꯄꯤꯊꯛꯀꯅꯣ ꯍꯥꯏꯗ꯭ꯔꯥ Please subscribe, notifications bell, like, comment and share. ꯆꯤꯡꯖꯜꯂꯨ ꯏꯇꯥꯎ ꯄꯛꯆꯤꯡꯗ ꯆꯤꯡꯖꯜꯂꯨ ꯄꯨꯛ ꯊꯟꯗ꯭ꯔꯤꯕꯨ ꯆꯤꯡꯖꯜꯂꯨꯁꯦ ꯏꯇꯥꯎ ꯃꯤꯅ ꯁꯦꯝꯃꯒ ꯊꯛꯄꯒꯤ ꯃꯍꯥꯎꯁꯤꯁꯨ ꯅꯨꯡꯉꯥꯏꯗ ꯍꯥꯎꯕꯅꯤ ꯑꯩꯅ ꯃꯅꯥ ꯇꯞꯇ ꯌꯥꯟꯁꯤꯜꯂꯤꯁꯤꯗꯤ ꯃꯥꯅ ꯈꯪꯄꯣꯠꯇꯦꯕ ꯏꯇꯥꯎ ꯒꯟꯖꯥ ꯊꯛꯄ ꯍꯥꯏꯁꯤꯇꯕꯨ ꯈꯔ ꯃꯨꯟꯅ ꯍꯦꯛ ꯅꯩꯔꯒ ꯃꯃꯨꯠ ꯇꯥꯅ ꯅꯩꯔꯒꯅ ꯍꯦꯟꯅ ꯍꯦꯛ ꯍꯥꯎꯏꯗꯣ ꯑꯉꯛꯄꯅꯤ ꯏꯇꯥꯎ ꯃꯅꯥ ꯈꯖꯤꯛ ꯍꯦꯟꯕꯁꯨ ꯍꯦꯛ ꯍꯥꯎꯇꯕ ꯏꯁꯤꯡ ꯈꯖꯤꯛ ꯍꯦꯟꯕꯁꯨ ꯍꯦꯛ ꯆꯤꯡꯕ ꯌꯥꯗꯕꯅꯤꯗꯣ ꯃꯥꯅꯤ ꯏꯇꯥꯎ ꯑꯩꯗꯤ ꯂꯩꯕꯨ ꯂꯩꯈ꯭ꯔꯦꯍꯦ ꯑꯩꯒꯤ ꯃꯅꯥꯁꯦ ꯃꯊꯧꯗꯤ ꯈꯔ ꯇꯧꯕꯖꯥꯠꯅꯤ ꯏꯇꯥꯎ ꯀꯣ ꯄꯤꯔꯣ ꯀꯗꯥꯏꯅꯣ ꯃꯊꯧ ꯐꯖꯅ ꯇꯧꯔꯦ ꯐꯔꯦ ꯏꯇꯥꯎ ꯂꯝꯍꯥꯡꯁꯤꯗ ꯍꯤꯡꯒꯣꯜ ꯀꯣꯏꯗꯅ ꯌꯦꯟ ꯂꯣꯏꯗꯅ ꯅꯪꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨꯝ ꯄꯥꯝꯃꯦꯗ ꯏꯇꯥꯎ ꯑꯩꯗꯤ ꯅꯪ ꯀꯩꯗꯧ ꯂꯩꯔꯝꯃꯤ ꯒꯟꯖꯥꯏ ꯕꯦꯟꯗꯔ ꯌꯧꯔ ꯃꯥꯜꯂꯦ ꯈꯥꯏꯔꯨꯏꯌꯦ ꯈꯪꯉꯦ ꯒꯟꯖꯥꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯒꯟꯖꯥ ꯊꯛꯄꯤꯔꯤ ꯊꯛꯄꯤꯌꯨ ꯏꯁꯥꯅ ꯃꯔꯣꯜ ꯑꯃ ꯀꯥꯔꯛꯄꯅꯦ ꯁꯛꯇꯥꯁꯤ ꯑꯃꯨꯛ ꯂꯥꯏ ꯇꯧꯔꯤꯁꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪ ꯈꯨꯔꯥ ꯍꯣꯏ ꯒꯟꯖꯥ ꯊꯛꯆꯔꯤ ꯇꯟꯗ꯭ꯔꯣ ꯃꯥꯃꯣꯏꯅ ꯒꯟꯖꯥ ꯊꯩꯗꯨꯕꯣ ꯈꯖꯤꯛꯇ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ ꯒꯟꯖꯥ ꯊꯛꯄꯅ ꯏꯁ ꯇꯟꯗ꯭ꯔꯣ ꯑꯩꯈꯣꯏꯗꯧꯅ ꯅꯨꯄꯥ ꯊꯛꯄ ꯌꯨ ꯑꯣꯏꯅ ꯊꯛꯑꯣ ꯏꯕꯨꯡꯉꯣꯅ ꯅꯨꯄꯥ ꯊꯣꯛꯄꯅꯔꯥ ꯆꯠꯄ ꯉꯝꯗꯕ ꯃꯈꯩ ꯍꯥꯏꯔꯒ ꯂꯥꯛꯏꯗꯣ ꯁꯤꯕꯨꯗꯤ ꯑꯩꯅ ꯊꯛꯂꯛꯏꯁꯦ ꯔꯦꯠꯅꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡꯕꯅꯤ ꯈꯪꯍꯟꯅꯤꯡ ꯇꯧꯅꯤꯗ ꯁꯥꯏꯗ ꯈꯥꯏꯔꯅꯨ ꯃꯥꯏꯅꯁ ꯇꯧꯔꯅꯨꯀꯣ ꯁꯥꯏꯗ ꯈꯥꯏꯔꯅꯨ ꯃꯥꯏꯅꯁ ꯇꯧꯔꯅꯨ ꯍꯤꯗꯥꯛꯀꯤ ꯍꯤꯗꯥꯛ ꯑꯝꯍꯥꯅꯤꯀꯣ ꯒꯟꯖꯥ ꯀꯥꯡꯕꯨꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯎꯁꯤꯠꯄꯤꯕꯖꯥꯠ ꯅꯠꯇꯦ ꯍꯦꯜꯂꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯦꯡꯉ ꯅꯣꯏꯅ ꯀꯩꯗ ꯍꯦꯜꯂꯤꯕ ꯅꯣꯏꯅ ꯀꯩꯗ ꯍꯦꯜꯂꯤꯅꯣꯕ ꯍꯥꯏꯌꯣ ꯇꯥꯁꯤ ꯍꯦꯜꯂꯦ ꯌꯥꯝ ꯊꯦꯡꯉꯖꯥꯠꯅꯤ ꯏꯪꯂꯤꯁꯇ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯒꯟꯖꯥ ꯏꯪꯂꯤꯁ ꯌꯥꯝ ꯊꯤ ꯁꯣꯜꯂꯦ ꯑꯩꯈꯣꯏ ꯌꯨꯒꯤꯗꯤꯅꯦ ꯏꯪꯂꯤꯁ ꯌꯥꯝ ꯊꯤ ꯂꯤꯡꯈ꯭ꯔꯖꯥꯠꯅꯤ ꯌꯨ ꯑꯟꯗꯔꯁꯇꯦꯟ ꯑꯟꯗꯔꯁꯇꯦꯟꯐꯧ ꯐꯖꯅ ꯍꯥꯏꯕ ꯍꯩꯇꯦꯅꯦꯁꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯆꯠꯄꯤꯔꯣ ꯊꯛꯄꯅ ꯆꯥꯃꯁ ꯑꯃ ꯊꯛꯏ ꯉꯥꯎꯕꯅ ꯈꯔꯨꯡ ꯑꯃꯒꯤ ꯉꯥꯎꯏꯅꯦ ꯑꯩꯈꯣꯏ ꯈꯨꯔꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ ꯈꯨꯔꯥ ꯋꯥ ꯑꯃꯈꯛꯇ ꯍꯪꯖꯒꯦꯕ ꯀꯩꯅꯣꯕ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯪꯒꯗꯣꯔꯤꯗꯨꯕꯣ ꯍꯣꯏ ꯁ꯭ꯋꯥꯏꯁꯤꯕꯨ ꯁꯤꯟꯇꯦꯛꯁꯀ ꯂꯩꯕ꯭ꯔꯣ ꯁꯤꯟꯇꯦꯛꯁꯀ ꯋꯥꯏꯐꯝ ꯂꯩꯒꯗ꯭ꯔꯕ ꯁꯤꯟꯇꯦꯛꯁꯇꯣ ꯂꯩꯔꯗꯤꯅꯦ ꯁꯤꯟꯇꯦꯛꯁꯇꯨꯗꯅꯦ ꯄꯥꯏꯞ ꯑꯃ ꯍꯥꯞꯆꯤꯜꯂꯒꯅꯦ ꯌꯨꯁꯦ ꯄꯤꯛꯊꯅ ꯍꯥꯞꯆꯜꯂꯦꯗꯅ ꯑꯗꯨ ꯆꯤꯡꯒꯦ ꯇꯧꯔꯤꯗ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯁꯤꯟꯇꯦꯛꯁ ꯊꯤꯕ ꯆꯠꯄꯗꯅꯦ ꯅꯪ ꯃꯥꯝꯃꯒꯤꯁꯨ ꯃꯥꯏꯞ ꯑꯝꯇ ꯌꯥꯎꯔꯛꯑꯣꯏ ꯅꯪ ꯃꯥꯝꯃꯁꯨ ꯀꯪꯀꯔ ꯃꯆꯥꯁꯤꯗ ꯆꯤꯡꯕꯗꯣ ꯄꯦꯜꯂꯛꯇ꯭ꯔꯦ ꯃꯥꯏꯞꯇ ꯑꯣꯏꯅ ꯍꯥꯟꯅ ꯆꯤꯡꯒꯦ ꯑꯩꯅ ꯉꯁꯥꯏꯅ ꯑꯉꯥꯡꯅ ꯗꯇꯥ ꯄꯤꯊꯛꯀꯅꯣ ꯍꯥꯏꯗ꯭ꯔꯥ